ngasi langban thagi thasu namel sida Manipur dagi amadi kumapu kulenana lamdam machu piba ishwar buju thamoy thagon jabolena kuamjari ngasi asigulaba yamna chamlaba mafam masigi dai paper wena lengkem biliba khwai khudima puju ikonona kuamjari bena namang lengkem biliba khwai khudima puju kuamjari hokiba sahigi aduna ba ngasigi langmangi thasi limita Manipur dagi lapa akoi kharaga ashadagi paisa oja kantan chingba amade ojana namanu chingba kharaga loinana mafam asida lamal haichui tambado pangtok minaki hariba oja kantan tambigi ba adumna hariba mafam asida dharmagi waiba haikat tambado madun ahan bani aduna tambigi bani adu ngasidi maduna lamjing oiraga maduna akoja inot ama piraga akoi ipai phusi oiba khubom akoi kandaba yade madu ligam thibtaba yade habigi wakholol laaga nasiki miyam masi tamna sing isawum hengala pani habiji aiki punda fawi aduna aikoina Manipur dagi lakchari ba amadi mafam masida haishoi thabi wakolon thamjari ba siamtang thamjarabada hariba mafam masi ingdo gambising amadi nursing gi mana thupkiba natraga ingdo kubom moina legiba mafam amadi natti adu erekaso Manipurna lising amaga chanipan taraga mapan dagina kunga tarupokta sahi tarik khunta matamda Manipur di miyam kudimna kharai khandana chener matam aduna ba matam aduda ingdo anina mafam masida thuppaga lam chadana leikiba aduga loinana hariba patlase lengodana sitpa targadi ekhoigi Cai tari kunta pado amuana kuntan da ngamganiye madugi kudang chamdam yengchini haidana machi manau anina lengodena chikiba pat adu loba mapoi nigi pidum na phaboiraba achepo wakan amaga loinana changcheleba thona do ngasigi miyamda ngasigi kangkong chairaba iramdam Manipur gi miyamna madugi tangkak ado mafam masida akoi Manipur kannabagi damakta achepe phire mabul lobi tangai phatur lairabra habo fundo akoi da phaudirapa tur maram maraga ngasigi miyamda akoi gi irei iramdamda tholiba thodo otoksi ase amuk hanna mitok miyan chasingna akoi bu khudum charhalugumche akoi gi itakta lehalugumche haibig wakalondo ingthon ani lokiba mafam asida akoi punna wasak pari chemin sebigi wafam duni apena gasigi afam asida haichui tamteba lakcheriba taseno bosini hainaba lai isha minai webedi nomater nomaning tamapayai adubo kok minai we hibatargadi akoi punamak loire haiba wafam do lai aduna ngasidi akoi Manipur gi luchingba sing Manipur da laiba miyam khara leading role loriba sing masa minai wadi hendotna kok minai wai kharbra haibachiki chingnabadu powerful maram baraga masigi senglaba titrabo marba mafum asida akoi sengdok minaraga karigumbada madumba yormaga su madumba sengdokna tanja do loraga asi Manipur da mai wairiba Manipur da soktariba mayam chingase masidigi loriba isingduna maduri loriba wasakduna Manipur se amuk hana kunta halagumche amuk hana awa pariche halagumche amuk hana apoigi adumba wakalon sing chanchil lagumche abigi wakalon da wasak mina che wafum diri yam nungari badi hoji lairiba wafum ase lam sibu dokon tawiriba na lamachi yam da khuchin naningbagi wafum thambirapa amadi wafum ase ingdor hatatiki lairak labani haidana
ꯆꯤꯡꯊꯥꯡꯉꯩꯅ ꯂꯩꯔꯝꯕ ꯋꯥꯔꯤ ꯃꯗꯨꯝꯕ ꯋꯥꯐꯝ ꯑꯗꯨꯅ ꯃꯥꯡꯗ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯣꯃꯂꯥꯀꯥꯟꯇꯅ ꯍꯥꯏꯕꯤꯔꯝꯕ ꯑꯣꯖꯥ ꯀꯥꯟꯇꯅ ꯍꯥꯏꯕꯤꯔꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤ ꯑꯣꯖꯥꯁꯤꯡ ꯑꯁꯤꯅ ꯃꯥꯡꯖꯤꯟ ꯊꯥꯔꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯆꯦꯟꯕꯤ ꯆꯣꯡꯕꯤꯔꯤꯕ ꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯣꯖꯥ ꯀꯣꯃꯂꯥꯀꯥꯟꯇ ꯑꯃꯁꯨꯡ ꯑꯣꯖꯥ ꯀꯥꯟꯇ ꯇꯁꯦꯡꯅꯃꯛ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯑꯣꯏꯔꯒꯁꯨ ꯆꯦꯜꯂꯤꯕ ꯀꯔꯤꯒꯤꯗꯃꯛꯇ ꯀꯔꯤꯒꯤꯗꯃꯛꯇ ꯅꯣꯝꯂꯤꯕ ꯍꯥꯏꯕꯕꯨ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯃꯗꯨꯒꯤ ꯈꯨꯕꯝ ꯑꯃ ꯊꯝꯕ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯕ ꯋꯥꯗꯨꯅ ꯋꯥꯐꯝꯗꯨꯅ ꯃꯥꯡꯗ ꯊꯝꯃꯒ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯀꯌꯥ ꯀꯥꯏꯊꯣꯛꯑꯒ ꯆꯦꯟꯕꯤ ꯆꯣꯡꯕꯤꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯆꯦꯟꯕꯤ ꯆꯣꯡꯕꯤꯔꯤꯕꯁꯤꯗ ꯀꯁꯥꯒꯤ ꯏꯄꯥ ꯏꯆꯥꯁꯤꯡꯗ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯣꯖꯥꯁꯤꯡꯗ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯣꯖꯥꯁꯤꯡꯗ ꯑꯈꯪꯕ ꯋꯥ ꯍꯥꯏꯕꯤꯔꯒ ꯃꯐꯝ ꯑꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯃ ꯑꯩꯅ ꯈ꯭ꯋꯥꯏ ꯃꯤꯌꯥꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯑꯄꯤꯜ ꯇꯧꯖꯒꯦ ꯂꯣꯏꯅꯅ ꯑꯁꯨꯝꯂꯕ ꯌꯥꯝꯅ ꯆꯝꯅ ꯁꯤꯟꯖꯕ ꯊꯧꯔꯝ ꯑꯁꯤꯗ ꯀꯁꯥꯔꯗ ꯂꯩꯕ ꯑꯄꯨꯟꯕ ꯃꯩꯇꯩ ꯇꯦꯡꯒꯣꯟꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯅꯕ ꯏꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯏꯅꯤꯡꯊꯧꯒꯤ ꯂꯩꯔꯝꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯁꯦ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯛꯑꯒ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯃꯥꯏ ꯄꯥꯛꯄ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯗ ꯐꯥꯎꯏ ꯑꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯁꯨ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯂꯝꯕꯤ ꯑꯗꯨ ꯂꯩꯒꯅꯤ ꯑꯩꯈꯣꯏꯅ ꯁꯤꯟꯅꯅꯤꯡꯉꯤꯕꯗꯤ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯟꯁꯤꯡꯗꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯨ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯟꯁꯤꯡꯗ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯅꯤ ꯃꯣꯏꯅ ꯄꯔꯝ ꯆꯨꯝꯅ ꯆꯠꯅꯕ ꯅꯤꯡꯂꯝ ꯆꯨꯝꯅ ꯆꯠꯅꯅꯕꯅ ꯉꯁꯤꯒꯤ ꯃꯥꯡꯗ ꯐꯝꯕꯤꯕ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯅ ꯅꯤꯡꯂꯝ ꯆꯨꯝꯅ ꯂꯝꯖꯤꯡꯕꯤꯅꯅꯕꯁꯨ ꯑꯩ ꯈ꯭ꯋꯥꯏ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯕ ꯂꯣꯏꯅꯅ ꯑꯩꯒꯤ ꯋꯥ ꯉꯥꯡꯕ ꯇꯥꯟꯖꯥ ꯍꯥꯏ ꯇꯦꯟꯖꯟꯒꯦ ꯄꯨꯟꯅꯐꯥꯎ ꯊꯥꯒꯠꯆꯔꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯁꯣꯔꯕꯨ ꯊꯃꯣꯏꯅꯨꯡꯗ ꯊꯥꯒꯣꯟꯖꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯣꯖꯥꯁꯤꯡꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝ ꯑꯄꯨꯝꯕꯕꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯁꯨ ꯐꯣꯡꯗꯣꯛꯆꯔꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯆꯅꯨꯔꯥ ꯈꯣꯖꯩ ꯂꯨꯞ ꯑꯁꯤꯕꯨꯁꯨ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯌꯥꯎꯍꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯕꯥꯇꯣꯟ ꯄꯤꯕꯇ ꯅꯠꯇꯅ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯦ ꯑꯣꯖꯥꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯣꯖꯥꯁꯤꯡꯕꯨ ꯑꯩꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯦꯡꯉꯣꯟꯗꯕꯤ ꯄꯥꯠ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯄꯤꯛꯏꯉꯩꯗ ꯇꯥꯈ꯭ꯔꯒꯁꯨ ꯉꯁꯤꯗꯤ ꯍꯧꯈꯤꯕ 2022ꯗꯒꯤ ꯍꯧꯔꯒ 22ꯗꯒꯤ ꯇꯔꯄꯣꯟ ꯀꯠꯄꯅꯤ ꯍꯥꯏꯅ ꯂꯥꯛꯄꯁꯦ ꯑꯩ ꯏꯁꯥꯃꯛꯅ ꯇꯔꯄꯣꯟꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯁꯦꯝꯖꯈꯤ ꯉꯁꯤꯅ ꯑꯩ ꯏꯁꯥꯃꯛ ꯌꯥꯎꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯏꯙꯧꯁꯤꯡꯒꯤ ꯍꯩꯔꯨꯛ ꯀꯠꯄ ꯉꯝꯖꯕ ꯇꯔꯄꯣꯟꯒꯤ ꯍꯩꯁꯣꯏ ꯀꯠꯄ ꯉꯝꯖꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯃꯗꯤ ꯍꯔꯥꯎꯖꯩ ꯃꯊꯪꯒꯤ ꯂꯥꯛꯏꯕ ꯆꯍꯤꯁꯤꯡꯗꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤꯒꯨꯝꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯕꯤꯔꯒ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯈꯣꯏꯖꯦꯟ ꯃꯥꯟꯅꯕꯤꯔꯒ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯊꯝꯕꯤꯈ꯭ꯔꯤꯕ ꯑꯣꯖꯥꯁꯤꯡ ꯀꯌꯥꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥꯗꯁꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯍꯥꯞꯄꯤꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯡꯁꯦ ꯇꯣꯏꯅ ꯂꯤꯕꯤꯗꯕꯅꯤꯅ ꯈꯪꯕꯤꯗꯕꯅꯤꯅ ꯑꯩꯈꯣꯏ ꯐꯥꯎꯕꯗ ꯈꯪꯕ ꯉꯝꯗ꯭ꯔꯕ ꯄꯣꯠꯁꯛꯁꯦ ꯑꯩꯈꯣꯏꯅ ꯂꯝꯖꯤꯡꯕꯤꯔꯝꯗ꯭ꯔꯕꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯗꯗꯤ ꯌꯥꯝꯅ ꯂꯥꯞꯊꯣꯛꯅ ꯂꯩꯍꯧꯒꯗꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯅꯤꯡꯁꯤꯡꯕ ꯋꯥꯠꯄꯁꯦ ꯑꯩꯈꯣꯏꯅ ꯈꯤꯠ ꯃꯍꯦꯟ ꯈꯔ ꯃꯥꯟꯅꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯩ ꯁ꯭ꯀꯨꯜ ꯑꯃꯗ ꯄꯨꯖꯩ 11 12 ꯇꯥꯛꯄꯗ ꯍꯥꯏꯔꯤꯕ ꯆꯦꯞꯇꯔꯁꯤꯃꯛ ꯌꯥꯎꯏ ꯅꯔꯁꯤꯡ ꯍꯥꯏꯕ ꯙꯔꯃ ꯑꯃ ꯀꯗꯥꯏꯗꯅꯣ ꯂꯦꯡꯉꯣꯟꯗꯕꯤ ꯄꯥꯠꯁꯦ ꯈꯣꯏꯔꯦꯟꯗꯒ ꯆꯠꯅ ꯊꯤꯔꯨꯔꯦ ꯈꯣꯏꯔꯦꯟꯗꯒ ꯑꯣꯏꯔꯝꯗꯔꯦ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯗꯤ ꯈꯣꯏꯔꯦꯟꯗꯅꯤ ꯍꯥꯏꯕ ꯈꯣꯏꯔꯦꯟꯃꯛꯀꯤ ꯃꯃꯤꯡꯅ ꯀꯣꯟꯁꯤꯟꯕ ꯂꯝ ꯑꯣꯏꯔꯒꯁꯨ ꯑꯁꯤꯗꯤ ꯇꯣꯉꯥꯟꯕ ꯇꯣꯞ ꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯁꯦ ꯉꯁꯤꯈꯛ ꯑꯩ ꯏꯁꯥꯅ ꯊꯣꯡꯅ ꯃꯐꯝꯁꯦ ꯂꯦꯞꯄꯕ ꯀꯥꯟꯗ ꯄꯨꯛꯅꯤꯡꯕꯨ ꯅꯨꯡꯁꯤꯌꯦ ꯑꯩꯅ ꯅꯤꯡꯉꯤ ꯕꯁ ꯆꯦꯟꯁꯤꯟꯕ ꯌꯥꯗꯕꯅꯤꯅ ꯑꯉꯥꯡꯁꯤꯡ ꯁ꯭ꯇꯥꯗꯤ ꯇꯨ ꯄꯨꯔꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯅꯒ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯈꯟꯖꯩ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯅꯁꯨ ꯃꯌꯥꯝ ꯍꯥꯏ ꯅꯪꯅ ꯉꯁꯤ ꯍꯥꯟꯅ ꯆꯠꯂꯨꯔꯕꯅꯤꯅ ꯂꯝꯗꯣ ꯀꯃꯥꯏꯅ ꯇꯧꯕ ꯈꯪꯉꯣ ꯀꯩꯗꯧꯔꯣꯀ ꯍꯥꯏꯕꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯝꯐꯥꯜꯗꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯅ ꯂꯥꯛꯅꯒ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯁꯨꯃꯥꯏꯅ ꯋꯥꯈꯜꯒꯁꯦ ꯇꯧꯔꯒ ꯄꯨꯔꯛꯄꯁꯦ ꯑꯣꯖꯥꯁꯤꯡꯕꯨꯁꯨ ꯑꯩꯅ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯃꯠꯇ ꯑꯣꯏꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯋꯥꯔꯤ ꯀꯌꯥ ꯑꯃꯗꯣ ꯂꯤꯕꯤꯔꯝꯃꯒ ꯑꯩꯈꯣꯏꯒꯤ ꯍꯧꯐꯝ ꯆꯥꯐꯝ
masuk khang masi jamna maru ba tangai phadaba tanja masi la ai base aikoi mangda thokpa thodo kaya na aikoi da tak pagum tawrak pase aikoi wari libiramo lamjing biu lamdam kaya bada pubiu hai basi maka asita chu natabada kari kari no khara khaksu adum leje ado matang sabada ahan sing da chu hangjage ngasi gidi mayamna jamna khaurang aba chiraba matam nyaina jamna sangna lawjararo wahai khara se hairaga manipuri chanura khorjai luki secretary na mayangi mafamdagi loisinjana ba jathang ni jari wafam amtaga akoi manipuri chanura khorjai luki taraptagi oina ngasi gi thauram si dai koi jamna koi di phan leijadabani na mayang khara khaiga charaga akoi lising amatang oina kachage ba wafam simakam Tagasari.